US amasung Israel gi attack ta Iran gi Supreme Leader Ayatollah Ali Khamenei hatkraba matungda mahaki machanupa Mojtaba Khamenei bo Iran gi Supreme Leader oina confirm tawkhre. Mojtaba se mid ranking cleric kama oina Iran gi business network sing mahaki mapagi makhada mapung phana influence tawrama misakne. United States amasung Israel na landabagi thabak tawriba si toktriba phawwa nadraga United Nations ki charter gi article 39 gi makhada landabagi thabak tawriba si kanano haibadu maming lauthoktriba phawwa Iran na masangak thokjabagi hak makhata na sijina khigani haina Iran gi foreign ministry na phongdokkhre. Haukiba February gi kunipandagi hauduna USA amasung Israel na Iran gi mayokta landarakhi amasung Supreme Leader Ayatollah Khamenei amasung atai senior official kayamarum hatkre. Makoina Iran sinthungna military amasung civilian infrastructure animak leptana attack tawri haina Iranian foreign ministry na thadorkhiba cherol aduda hairi. United States amasung Israel na attack tawbada school, hospital, sports center, mi leinaba yumsing amasung public service institutions sing yauna facility kaya target tawki. Makoigi attack asi yamna hakchinba mawongda Iran gi ningkha tamba amasung ngamkhai gi saktam thugaibani. Tawsil asi international law gi machang oiba principle sing thugaibani haina warol aduda haiki. Marakasida Islamic Revolutionary Guard Corps gi paw amagi matungina US amasung Israel na Iran gi energy infrastructure da attack torakraba matungda laman khumba oina IRGC na Israel gi Haifa da leiba refinery amade attack tawkhre. Terrorist group ni haina lauthokraba dharma kannaba leiba force asina thadokhiba warol gi matungina Khyber second missile sizinaduna Haifa refinery da attack tawkhi amasung attack adu mai pakhi hairi. National Iranian Oil Refinery amasung Distribution Company na phongdokhibagi matungina ngarang ahing USA amasung Israel forces na energy infrastructure da target torpadagi Tehran amasung Alborz leiba thao paifam kaya mai chakhi hairi. Sairakasida Dubai dagi phangba paw amagi matungina United Arab Emirates ki air defense na Iran gi ballistic missile tarataruk amasung drone chamaga taratare thugai khre hairi. Iran na ballistic missile taratare kapselapada missile amadi samudrada tasinki aduba topa tarataruk adudi air defense system na thugai ki. Drone chamagi mathakta kapselak paduda drone mari khakti UAE gi lam sarukta taki. Threat kaya lakliba si UAE na matik chada thengnanaba sem sari haina lebak asigi defense ministry na phongdokhre. Afghanistan gi terkham area da leiba kaithel amada Pakistani forces na yamna kanna attack tawkhibada yamna chawna mai chaktuna karbar gi mafam kaya amasung property kaya mangta khre haina pawgi source amana hairi. Tehran gi mayor Mauluvi Abdullah Mustafa na phongdokhiba matungina ngasi ayuk pung mari rom tabada town nasida Pakistani forces na sel kayamrom kapsin ki maduda kaithel da mangtak pathokhi mai chakpadu yamna thuna sandokhiduna dukan kayamrom mai chakhi thodokkaduda firefighter amasung local mioi singna mai muthana bohonakhi market complex ki mapuna phongdokhiba matungina Pakistan gi attack kaduda dukan chamaga yankhai gi mathakta maina chakre amasung Afghan million chahum rom gi manchang mangkhre hairi. Lan thokliba lebak ani sigi marakta leiriba Tekram border crossing asi karbar gi oiba khwaidigi chinba mafam singi marakta mani masi nakalani makta yamna kanaba mafam oiri. Lan thokpa sina lebak ani asida nongma nongmagi tangdu leita daba yamna hengalakli. Mi siba amasung mang takpagi sang hengalakpa sina amuk taisinaba puraknaba honabada yamna wana thokkadaba mawongda marisu yamna thina soksinkhre. Lan leptaba maramna local mising amasung karbar tawa mising na makoibu ngakpi senbinaba davi tawri. Takhram gi thodok asigi mamangda Afghan Taliban force na ngamkhaida Pakistani lanmi kuntra hatkhi kapnabagi thodok adu Sorabag district ta thokhibani.
मदुदा पाकिस्तानी मिलिटरी आउटपोस्ट समसु खुदुम चनबा ngamki haina Taliban की डिफेंस मिनिस्ट्री की स्पोक्स पर्सन अनायातुल्ला ख्वाराज़मी ने फोंदोखी ईरान न मखाताना हौजिक वेस्ट एशिया दा एनर्जी थादोक थाजिनदा अपनबा पिरकपा सिना मरम ओइरगा इंडिया ना मालेम गी अतोप्पा थाउ थोकपा मफमसिंग येंगलगा अहेनबा क्रूड ऑयल सप्लाई की लंबी थीबा होख्रे टेंशन वांगना लेरकपा सिना मरम ओइरगा स्ट्रेट ऑफ हर्मुज फाउदुना थाउ पुबा जहाज चटपदा अपनबा ओइरकपा सिना मरम ओइरगा खोंथांग असि लौरकपने स्ट्रेट ऑफ हर्मुज असे ग्लोबल एनर्जी मार्केट सिंगना सिजिनबा मरुओइबा मेरीटाइम रूट अमनी चौराकना इंडिया की क्रूड ऑयल की तंखाई अमदी स्ट्रेट असी फाउदुना पुरे इंडिया ना चौराकना क्रूड ऑयल रिक्रूटमेंट चाद मरिफुनिपान लोमदे लेबाक असगी एनर्जी सिक्योरिटी की दमक तंगदु लेताबा मओंगदा मरुओइना लंबी सिंगदा चले मखाताना अपनबा लाकपा याबा फिबम ओइरकपना मपुंग फाबा फ्यूल अमदी लेबाक असगी मथौ ताबा थाउ की डिमांड अदो महौसागी ओइबा ममलदा फंगनबा खोंथांग कया येंगले नॉन स्ट्रेट सोर्सिंग दा मपुंग ओइना थाउ लौरी अमसुंग इंडिया ना मुगनबा लेतबा मफमसिंगदगी हेना थाउ लौनबा होनरी इंडिया की क्रूड इंपोर्ट सिंगी चाद हुंफुदे 2025 ता स्ट्रेट ऑफ हर्मुज की मपानदगी ओइखी हाइना सोर्सिंग ना हाइरे मिडल ईस्ट थोकलेबा मुगनबा सिगी मतांगदा सीआरएस से चाद हुंबुद्रा हेंगले यूएस ट्रेजरी डिपार्टमेंट थोकपा मतम खरगी वेबर अमना हौजिक सप्लाई की फिबम मसी सौगले मसीना सैंक्शन तौखिबा रशियन क्रूड अदु लौबदा याबा पीरे मसीदगी मार्च की तांग मंगादा जहाज कया लोड तौदुना लेख्रबने वेबर असे अप्रैल मंगा फाउबा लेखिगने अमसुंग मसीना सैंक्शन थमखिबा दो अकाइबा लेतना अदुमक थाउ चिंगथोकपा अमदि लौथोकपा यागनी हाइरी अमरोमदा यूनियन पेट्रोलियम एंड नेचुरल गैस मिनिस्टर हरदीप सिंह पुरी ना हाई इंडिया की एनर्जी सप्लाई असे मालेम की ओइना टेंशन लेरकलबसो हौजिक करीसो अकाइबा लेत्रे मौमी सिंह दा महाकना हाइखे मालेम की ओइना होंगलकलिबा फिबम मसिदा लेपाक असिना यामना पाकना एनर्जी फंगनबा थबक पाइखले